Manipur gi Yelhoumee Kanba Nattana Atoppa isusing Khara Leppikho Lamdam sida niyam lana paisa khaiba mi kidnap tauba bom langsinba na chingba tauriba sing lepa matamda security singsu ahian ba thabak tauba lepka nei CM pawasi Kangleipaki maira pause dagi laukhatsawa nei lamdam asigi Yelhoumee sing kanaba thabak thauram sing Nattana Atoppa isusing matam Khara Leppikho Manipur da thogliba crime sing paisa khaiba mi kidnap tauba bom langsinba na chingba tauriba sing asing Lepa matamda security singsu ahian ba thabak tauba lepkani haina Chief Minister Nongthongbam Biren na Phongdokhre wafam asi ngarang malemgi mafam atay da pangthokna bagum lamdam asida su yoga for self and society haiba hiramda Manipur Lengaki Youth Affairs and Sports Department na sinduna Khuman Lampak Indoor Stadium da pangthokiba International Yoga Day gi thauram aduda wafam asi Chief Minister na phongdokhiba nei Chief Minister Nongthongbam Biren na Yoga Day na lakpada yaifa paujel piraduna phongdokhiba da Punsida thabak ama tauba matamda wakhal amadi haksang fana leiba haibasi yamna maru oi loina na lamdam asida thogliba irang ase center laingang na lumna lawduna numit chamanigi program da yaho lagliba nei irang asigi warwaisin lakpa matamda lamdam asigi miyam amade state laingaki wata da na thabak tawroi haina phongdokhe Chief Minister na makhata na phongdokhibade Manipur da thogliba irang ase mapaldagi sangsilakpa miyoising na thoganbani haibase ngahan UN da phongdokhiba Leikhe Loina na lamdam asida thorogliba Central Security Forcing asina miyamda ahian ba thabak karisu chatharoi lamdam sigi ima ibel singdasu ahian ba thabak kaisu tawgadaba natte laiba kannaba thorogliba mayam asina Manipur da thogliba crime sing paisa khaiba mi kidnap tauba bom langsinba na chingba tawriba sing asi lepa matamda security singsu ahian ba thabak tawba lepka nei Manipur gi Yelhoumee kannaba nataba Atoppa isu sing Khara Leppikho Aikhoi kannaba hana honasi Atoppa thabak sing kona tauba yaba ngaktani haina phongdokhe CM na makhata na phongdokhibada lamdam asigi ima ivel sing nasu hainingba pendaba kaya leidabasu laktuna mangonda haibiyo tanasi madu natabida press media da haining ba haiba tawbigano jiribam da mai thakibadu police ki bhut masa amane permanent oina leiba mafam natte mafam adugi phurup animakki yum kai semjinaba senthang pithakhre nakal animak shanti pamba dumak yaure Makhata na irang saukthoroktanaba thabak laukhatle loina na DM University gi waina anoba BC ama athuba matamda haplaga nei hana BC oiramba du retired chatkibadagi anoba in charge uheliba duga mahiroisinga pau phaunaba watpadagi irang thokibani hainasu Chief Minister na makhata na phongdokhe Amotpa Lamchat Sajat Chatlubasing Masa Masana Daita Pujagadabani pawasi Kangleipaki maira pause dagi laukhatsawa nei Film ga mari lainaba nupi angang Kharagi Amotpa Lamchat Sajat yumpham oiraga makhoi gi mathakta athingba thamlakpa adu Amotpa Lamchat Sajat chaluriba miyoi aduna Masana Daita Pujagadabani haina Film Forum Manipur gi maikaidagi phongdorokle Forum asigi General Secretary K Ronel Chandra Maitaina thadorokhiba cherol amagi matunginna loop amana athingba thamlakhiba adu Film Forum Manipur na ikai khumnajai amade haksinna lawe Thaudoksing adu film shooting natraga film ga mari lainaba thabak thauram singi manung channa thokiba natavana Film Forum Manipur gi chana kanglon gi matunginna afafata pumnamak Masa Masana Pujagadabani loina na thawong sing asida haktheng na chenavasing Film Forum Manipur ga mari laina roi haire Kukina Saramba bunker taruk security force na Thugaikhre pawasi Kangleipaki maira pause dagi laukhatsawa haujik irang thogliba Jiribam district ka Tamenglong district ka taina na leidiba Faitol sing thakta ngahan numidang Manipur Police amadi Assam Rifles ki combined force na paksa na combing operation chathakre chathakiba operation adudda Faiton sing thaki chingche parengda bunker taruk saduna leiramba thengnakhe haidiba bunker sing adu combined force ki kangbuna thugaiduna mangankhre loina na bunker sing adudda kuki terrorist sing na lek saduna leibada sizinaba polam kaya amasu phagatpa ngamle haire amaromda ngarang National Highway 37 Imphal Jiribam lambida tongan ba polam sing pusilakpa gari marfu draga humdoi akan ba security escort tawduna Imphal tamna pusilakre aduga National Highway number 2 Imphal Dimapur lambida su tongan ba mal pusilakpa gari chaniga marfu mathoi Imphal yaurakre haire pungkun mari gi manung da security force na lokhalakpa section thauranga mari lainana lamdam masigi tongan ba mafamda hangdogliba naka police check post chamaga kuntareta Ain thugaiduna thabak tawbani haiba miyoi marfuga nipanso phagatpa ngamle haina Manipur Police ki PRO gi cherol amana haire Ahanba MR da Indian Army Thamjinba Leite pawasi Kangleipaki maira pause dagi laukhatsawa nei social media Facebook page ama oidiba
Manipur update na aranba pau sandokpagi mathakta action lawkhanaba Ahanba Manipur Rifles Battalion gi Assistant Commandant Y Dutta Sen MPS na SP Cybercrime Police Station da ngahan wakachero lama pisinkhre haire mahaki wakachero laduna pallibade social media Facebook page amo oiriba Manipur update na ngahan Ahanba MR da Indian Army Thamjinkhre bunker saba hore main gate number 1 da Manipur gi miyam chanadre haina aranba pau thagatuna miyam da aranba pau sandoktuna Imphal da law and order akaiba ohelle haina palle amarom da social media platform khara da Ahanba Manipur Rifles Battalion HQ da anauba bunker saduna Indian Army deploy tawkhibadagi main gate chathok chasin tawbada athingba thamjinkhre haina sandokliba du aranba yumpham yaudaba paune haidiba bunker asi hanadagi leragliba bunker ni haina Manipur Police Control Room na thadorokpa cherolama na khangalagle